Hayeng dagi hougadouriba COHSEM na louba class 12 ki examination amadi tha asigi 18 dagi hougadouriba BOSEM na louba class 10 ki examination asida Saruk Yagadouriba Maheiroi singna Ingna Chikna examination asida Saruk Yaba Oirasanu haina Manipuri Students Federation MSF na yaipha paojel pirakli Maheiroi loop asina thadorokpa yaipha paojel ki cherolaman hai tungi yumbi oiduna iramdam khunai asi hena chawkhatnaba honabada Maheiroi singgi achoba thogdang kya lei haiba adu examination asida saruk yaripa Maheiroi singna takadoribani oja singna chahi kya changna takpi tambirakpa sing adu akau pare chandana Maheiroi singna masada aki tuzungba amata leitana examination ase thongna leina maipakna thabiyo Mamangda pangthokiba examination singdagi handak chahi ki examination asida saruk yariba Maheiroi singna hena mark wangna fangba amadi pass tawbagi chang wangba oirasanu examination sing asida saruk yagadouriba Maheiroi singda yaipha paojel piri haina cherol sina makatari